ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯂꯧꯕꯅꯦꯕꯀꯣ Step bro. Sorry. ꯒꯥꯏꯁ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛꯇꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯒꯦꯃꯤꯡ ꯑꯦꯞ ꯑꯃ ꯂꯩꯔꯦ ꯇꯥꯛꯖꯥꯜ ꯀꯧꯋꯦ ꯑꯗꯣ ꯑꯁꯤ ꯒꯦꯃꯤꯡ ꯑꯦꯞ ꯑꯁꯦ ꯅꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯂꯩꯇ ꯇꯥꯔꯗꯤ ꯁꯥꯟꯅꯕꯤꯒꯅꯨ ꯅꯣꯏ ꯒꯦꯃꯤꯡ ꯁ꯭ꯀꯤꯜꯁ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯁ꯭ꯀꯤꯜꯁ ꯂꯩꯇ ꯇꯥꯔꯗꯤ ꯁꯥꯟꯅꯕꯤꯒꯅꯨꯀꯣ ꯑꯗꯣ ꯑꯁꯤ ꯒꯦꯝꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯂꯨꯄꯥ 10 ꯏꯟꯚꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯏ ꯅꯣꯠ ꯑꯣꯟꯂꯤ 1 time 2 times ꯑꯗꯨꯇ ꯅꯠꯇꯅ ꯅꯣꯏ 9 times ꯂꯛ ꯑꯔꯟ ꯇꯧꯕ ꯌꯥꯗꯣꯏꯅꯤꯀꯣ ꯑꯁꯤ ꯒꯦꯝꯁꯦ ꯀꯃꯥꯏꯅ ꯉꯝꯅꯤ ꯍꯥꯏꯕ ꯃꯇꯝꯗꯩꯗ ꯅꯣꯏ ꯋꯤꯅꯤꯡ ꯂꯤꯁ ꯍꯥꯟꯅ ꯁꯣꯝꯗ ꯆꯦꯛ ꯇꯧꯔꯅꯤ ꯋꯤꯅꯤꯡ ꯂꯤꯁ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗꯩꯗ ꯅꯣꯏꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯕꯦꯇꯤꯡ ꯂꯤꯁꯇꯣ ꯑꯗꯨꯗꯩꯗ ꯑꯃꯨꯛ ꯅꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯈ꯭ꯋꯥꯏ ꯑꯦꯁꯦꯟꯗꯤꯡ ꯑꯣꯔꯗꯔꯗ 2 or 3 ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗꯩꯗ ꯅꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯗꯣꯏꯅꯦ ꯑꯗꯨꯗꯩꯗ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯗꯣ ꯆꯨꯝ ꯇꯥꯔꯗꯤ ꯅꯣꯏ 9 times ꯂꯛ ꯑꯗꯨꯃꯥꯏꯅ every 15 minutes ꯑꯥꯔꯟ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯒꯦꯝꯁꯦ ꯐꯦꯁꯕꯨꯛꯇꯒꯤ ꯂꯣꯒ ꯏꯟ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯄꯝꯃꯒꯦ ꯅꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯕꯁꯤꯡꯗꯣ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯂꯥꯛꯑꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯐꯤꯜꯝ ꯇꯧꯕꯅꯦꯕꯀꯣ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯒꯦꯀꯣ ꯅꯕꯥꯅꯤꯗꯤ ꯌꯥꯅꯤꯅ ꯌꯥꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯁꯦꯕꯀꯣ ꯅꯪꯒ ꯃꯥꯒ ꯈꯪꯅꯕ ꯅꯠꯇ꯭ꯔꯣ ꯃꯥꯁꯦ ꯊꯝꯃꯝꯃꯣꯕ ꯈꯪꯉꯕ ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ Sorry. ꯁꯤꯗꯩꯁꯤꯗ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯆꯪꯉꯁꯤ ꯃꯃꯥ ꯂꯩꯕ ꯃꯥꯜꯂꯦ ꯆꯪꯉꯁꯤ ꯅꯩꯔꯨꯔꯁꯤ ꯍꯦꯛꯇ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯂꯧꯕꯅꯦꯕ ꯑꯗꯣ ꯀꯣꯏꯁꯟ ꯑꯃ ꯁꯨꯝ ꯍꯪꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤꯀꯣ ꯁꯣꯝ ꯂꯥꯛꯑꯣꯅꯦ ꯀꯦꯃꯦꯔꯥ ꯁꯣꯝ ꯄꯨꯔꯛ ꯅꯨꯡꯁꯥꯔꯣꯝꯗ ꯀꯩꯅꯣ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯂꯧꯕꯅꯦ ꯑꯗꯣ ꯀꯣꯏꯁꯟ ꯑꯃ ꯁꯨꯝ ꯍꯪꯒꯦ ꯇꯧꯕꯅꯦꯕꯀꯣ ꯏꯆꯝ ꯆꯝꯅ ꯑꯗꯣ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯃꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯁꯟꯖꯅꯥ ꯁꯟꯖꯅꯥꯁꯦ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯌꯦ ꯑꯣ ꯑꯗꯣ ꯅꯪ ꯈꯪꯅꯕꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯅꯪ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯍꯥ ꯀꯣꯏꯔꯔꯣꯏ ꯍꯣꯏꯗ ꯀꯣꯏꯔꯨꯅꯨ ꯇꯣ ꯑꯩ ꯂꯩꯖꯧ ꯅꯠꯇ꯭ꯔꯥ A few moments later. Happy Valentine's Day. Ay, video. What? Apa? 이때 맞아 파자. 이따 임마라. 가져베이 라고 그랬대다. 농시베이 라고. 대박.